ꯃꯄꯥꯟꯗ ꯃꯔꯥꯡ ꯇꯧꯔꯤꯁꯤꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯂꯤꯖꯥ ꯑꯉꯥꯡ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ ꯑꯕꯦꯝꯃ ꯀꯩꯒꯤꯅꯣ ꯏꯔꯥꯡ ꯂꯥꯡꯉꯤꯁꯤꯕꯣ ꯍꯣꯖꯥꯏꯗꯩ ꯃꯤ ꯂꯥꯛꯅꯤ ꯍꯥꯏꯕꯗꯣ ꯂꯥꯛꯑꯦ ꯑꯗꯨꯏꯅꯦ ꯑꯣ ꯀꯔꯝ ꯆꯪꯈ꯭ꯔꯒꯦ ꯏꯅꯦ ꯁꯤꯂꯥꯒ ꯆꯪꯈ꯭ꯔꯕꯅꯤ ꯀꯥ ꯑꯃꯗ ꯁꯤꯂꯥ ꯑꯃꯗꯤ ꯃꯦꯙꯥ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯤꯖꯥ ꯄꯔꯄꯔ ꯆꯪꯁꯤꯜꯂꯛꯏ ꯁꯤꯂꯥꯅ ꯌꯥꯝ ꯐꯔꯦ ꯅꯪ ꯆꯪꯂꯛꯄ ꯏꯅꯦ ꯃꯍꯥꯛꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯍꯣꯠꯅꯕ ꯀꯟꯈ꯭ꯔꯕ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤ ꯂꯤꯡꯖꯦꯜ ꯈꯥꯕ ꯃꯇꯧ ꯑꯗꯨꯒꯨꯝꯕꯅꯤ ꯃꯦꯙꯥ ꯂꯤꯖꯥꯗ ꯃꯃꯥꯏ ꯅꯣꯛꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯃꯦꯙꯥꯅ ꯏꯕꯦꯝꯃꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯂꯤꯖꯥ ꯀꯧꯋꯦ ꯑꯕꯣ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ ꯍꯣꯠꯅꯕ ꯀꯟꯕꯁꯤꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯗꯣꯏꯅꯤ ꯍꯣꯏ ꯑꯕꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯐꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯂꯤꯖꯥ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯦꯙꯥ ꯁꯤꯂꯥꯗ ꯃꯣꯟꯖꯤꯟꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗꯦ ꯃꯤꯠ ꯅꯥꯇꯣꯟ ꯑꯁꯦ ꯂꯥꯡꯂꯦꯟ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤꯅꯦ ꯑꯗꯨꯅꯤ ꯏꯅꯦ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯈꯜꯂꯝꯂꯤꯅꯤ ꯄꯤꯛꯄꯗꯒꯤ ꯂꯩꯔꯛꯑꯕꯣ ꯑꯁꯤꯕꯣ ꯀꯥꯏꯗꯦꯅꯗ ꯊꯥ 5-6ꯃꯨꯛꯇ ꯉꯥꯏꯔꯤꯌꯦ ꯂꯥꯛꯄ ꯊꯥ 5-6ꯇ ꯉꯥꯏꯔꯤ ꯍꯥꯏꯕ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯗꯨꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯃꯔꯨ ꯑꯣꯏꯅ ꯃꯥꯒ ꯌꯥꯝꯅ ꯎꯅꯅꯤꯡꯉꯤ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯖꯅ ꯍꯧꯔꯛꯄꯅꯤ ꯅꯧꯅ ꯃꯆꯥꯁꯨ ꯀꯥꯏꯅꯈꯤꯕ ꯃꯥꯅꯒ ꯍꯣꯇꯤꯗ ꯃꯆꯥꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯇꯧꯕ ꯃꯑꯣꯡꯗꯣ ꯏꯅꯦ ꯉꯁꯤꯁꯨ ꯀꯥꯎꯕ ꯉꯝꯗꯦ ꯃꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯡꯂꯦꯟ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯑꯥꯏꯁ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯌꯨꯝꯗ ꯇꯨꯐꯛꯇ ꯐꯥꯏꯆꯟꯗꯨꯅ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯕꯦꯡꯛ ꯑꯃꯗ ꯊꯕꯛ ꯇꯧꯍꯟꯕꯤꯔꯦ ꯍꯥꯏꯕꯅꯤ ꯑꯩ ꯅꯣꯡꯃ ꯆꯠꯂꯨꯏ ꯃꯥꯕꯨ ꯀꯟꯕꯤꯔꯛꯏ ꯍꯥꯏꯕ ꯏꯃꯨꯡꯗꯨꯒꯤ ꯃꯁꯨꯗꯨꯅ ꯃꯥꯕꯨ ꯃꯃꯥꯃꯛꯅꯤ ꯈꯟꯖꯔ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯂꯩꯍꯧꯏ ꯏꯅꯦ ꯂꯥꯡꯂꯦꯟꯒꯤ ꯑꯉꯥꯡ ꯂꯧꯈꯤꯕ ꯃꯃꯥ ꯃꯄꯥꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯁꯤꯟꯊꯔꯤꯕ ꯂꯥꯡꯂꯦꯟꯒꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡꯗꯣ ꯂꯦꯝꯅꯗꯤ ꯃꯥꯡꯂꯣꯏ ꯃꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯑꯉꯥꯡꯗꯨꯕꯨ ꯀꯔꯝ ꯇꯧꯔꯝꯒꯗꯒꯦ ꯁꯤꯅꯤ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨꯗꯩꯅꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯗꯤ ꯁꯣꯏꯗꯅ ꯐꯪꯂꯛꯄꯁꯨ ꯌꯥꯏ ꯁꯣꯝꯗꯅ ꯔꯟꯖꯅꯥꯅ ꯀꯌꯥꯝ ꯐꯖꯒꯦꯅ ꯍꯥꯏꯁꯤꯕꯣ ꯁꯤꯂꯩꯃꯅ ꯌꯥꯝ ꯐꯖꯩ ꯃꯃꯥ ꯍꯌꯦꯡ ꯂꯥꯛꯃꯤꯟꯅꯒꯦ ꯐꯕꯨ ꯐꯔꯗꯤ ꯅꯪ ꯇꯥꯃꯣꯒꯤ ꯅꯅꯝꯃ ꯑꯣꯏꯍꯟꯁꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯤꯅꯦ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯃꯥꯅ ꯆꯥꯅ ꯁꯥꯔꯤꯗꯨꯕꯣ ꯋꯥ ꯉꯥꯡꯂꯒ ꯆꯪꯂꯛꯂꯤ ꯗꯣꯖꯔ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯃꯁꯛꯀ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯌꯥꯔꯗꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯏꯃꯥ ꯑꯣꯏꯒꯦ ꯇꯧꯕ ꯏꯆꯥ ꯊꯣꯏꯕꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯣ ꯃꯃꯥ ꯃꯄꯥꯅ ꯀꯔꯤ ꯍꯣꯠꯅꯔꯤꯕ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯣꯝꯗ ꯂꯩꯕꯅꯤ ꯑꯣꯔꯐꯥꯟ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯐꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗꯦꯅꯦ ꯑꯣꯔꯐꯥꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯦ ꯃꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯁꯠ ꯂꯣꯏꯔꯣ ꯂꯣꯏꯗꯧꯔꯦ ꯃꯤ ꯕꯦꯝꯃ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯕ ꯑꯩꯅ ꯃꯤ ꯑꯃ ꯊꯝꯁꯤ ꯍꯥꯏꯁꯨ ꯌꯥꯗꯦꯗꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯍꯟꯅꯨꯔꯐꯥꯎ ꯆꯥꯛꯈꯨꯝ ꯆꯪꯂꯤꯁꯦ ꯇꯟꯖꯗ ꯃꯥꯜꯂꯤ ꯃꯤ ꯃꯔꯤꯈꯛꯁꯤꯒꯤ ꯃꯤ ꯑꯃꯨꯛ ꯅꯦꯛꯀꯗ꯭ꯔꯣ ꯅꯪ ꯇꯥꯃꯣ ꯆꯧꯈꯣꯏ ꯇꯥꯃꯣ ꯌꯥꯏꯈꯣꯏ ꯄꯨꯂꯞ ꯑꯣꯏꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯆꯥꯛ ꯈꯤꯇꯪ ꯊꯣꯡꯕꯒꯤ ꯃꯤ ネꯛꯂꯗꯤ ꯌꯥꯝ ꯇꯟꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ MLA ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯄꯤꯕ ꯅꯠꯇꯦ ꯅꯃꯥꯈꯣꯏ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯌꯥꯝ ꯐꯩꯀꯣ ꯄꯄꯥ ꯐꯈ꯭ꯔꯦ ꯅꯃꯥꯃꯨꯛ ꯐꯕ ꯂꯩꯕ ꯅꯠꯇꯦ ꯌꯥꯝ ꯊꯥꯒꯠꯂꯦꯗ ꯇꯥꯅꯤꯡꯗꯦꯀꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯈꯩꯗꯨ ꯑꯥꯔꯕꯤ ꯇꯥꯔꯝꯂꯤ ꯃꯊꯟꯇ ꯃꯃꯣꯟ ꯅꯣꯛꯂꯒ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯣꯟꯗ꯭ꯔꯪ ꯑꯃꯨꯛ ꯁꯥꯟꯅꯩ ꯋꯥꯈꯜꯗꯨꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯕꯦꯝꯃꯅꯁꯨ ꯃꯥꯕꯨ ꯃꯅꯝ ꯑꯣꯏꯕ ꯄꯥꯝꯂꯕ ꯃꯥꯒꯤ ꯏꯪ ꯇꯞꯆꯕ ꯃꯑꯣꯡꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥꯕꯨꯁꯨ ꯁꯨꯝꯈ꯭ꯔꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯗꯣ ꯃꯃꯥꯒ ꯕꯦꯝꯃꯒꯗ ꯈꯪꯍꯜꯂꯕꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯁꯥꯒꯠꯂꯤꯕ ꯃꯪꯂꯥꯟꯁꯦ ꯀꯥꯏꯕ ꯇꯥꯔꯤꯕ꯭ꯔꯥ ꯋꯥꯈꯜ ꯈꯟꯅ ꯑꯥꯔꯕꯤ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯅꯦꯜꯗꯤ ꯋꯥꯈꯜꯗꯨ ꯁꯦꯔꯥꯟꯅꯅꯒ ꯈꯟꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯅꯠꯇ꯭ꯔꯪ ꯑꯃꯗ ꯁꯥꯒꯠꯂꯒ ꯏꯐ ꯐꯅ ꯈꯜꯂꯤ ꯁꯣꯏꯗꯅ ꯃꯥꯒ ꯍꯥꯟꯅ ꯀꯣꯏꯅꯕ ꯅꯨꯄꯥ ꯑꯣꯏꯔꯝꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯎꯕꯗꯒꯤ ꯅꯨꯄꯥꯗꯣ ꯚꯥꯏ ꯄꯤꯈꯤꯕꯒꯤ ꯀꯞꯂꯒ ꯆꯠꯈꯤꯕ ꯑꯣꯏꯔꯝꯅꯦꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯕ ꯑꯗꯨꯗ ꯂꯤꯖꯥꯅ ꯍꯨꯔꯥꯟꯕ ꯐꯥꯎꯔꯕ
ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯂꯤꯖꯥꯗ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯀꯥꯏꯅ ꯀꯞꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯅꯕꯥꯅꯤ ꯀꯥꯏꯅꯔꯣ ꯁꯤꯗ ꯂꯩꯔꯦ, ꯃꯔꯝꯗꯤ ꯂꯤꯖꯥꯗꯤ ꯑꯩ ꯈꯛꯀꯤ ꯑꯣꯏꯗꯣꯏꯅꯦ꯫ ꯀꯅꯥꯅꯣ ꯕꯨꯡꯉꯣ ꯅꯪ ꯈꯛꯀꯤ ꯑꯣꯏꯗꯣꯏꯁꯦ? ꯗꯥꯅꯤꯌꯦꯜ ꯃꯔꯩ ꯆꯤꯛꯏ꯫ ꯏꯃꯥꯕꯨꯅꯤꯗ, ꯏꯃꯥ ꯅꯪꯁꯦ ꯑꯩ ꯈꯛꯀꯤ ꯏꯃꯥꯅꯤꯀꯣ? ꯑꯉꯥꯎꯕꯁꯤꯗꯤ ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒꯦ? ꯀꯅꯥꯁꯨ ꯍꯥꯏꯗꯦꯗ꯫ ꯌꯦꯡꯉꯣꯏ, ꯇꯥꯃꯣ ꯐꯣꯟ ꯇꯧꯔꯛꯂꯝꯕꯅꯤ, ꯍꯌꯦꯡ ꯀꯣꯂꯦꯖ ꯍꯜꯂꯛꯄꯩꯗꯅꯦ ꯆꯪꯂꯛꯑꯃꯨ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯍꯤꯠꯂꯔꯗꯨꯅ ꯀꯩ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ? ꯍꯥꯏꯍꯩꯗꯦꯅꯦ ꯕꯨꯡꯉꯣ ꯅꯪꯕꯣ, ꯅꯪ ꯕꯕꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯁꯣꯔꯤ ꯃꯣꯝ, ꯃꯁꯤꯗꯤ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔ ꯂꯥꯛꯑꯣ, ꯅꯪ ꯀꯀꯥꯁꯨ ꯍꯜꯂꯛꯑꯦ꯫ ꯏꯃꯥ ꯅꯪ ꯆꯥꯔꯣꯏꯗ꯭ꯔꯣ? ꯆꯥꯅꯤꯌꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯣꯟꯅ ꯇꯞꯅ ꯆꯥꯔꯒꯦ, ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯀꯣꯂꯦꯖꯇ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯔꯝꯂꯒ ꯁꯤꯂꯩꯃꯅ ꯅꯝꯗꯅ ꯂꯤꯖꯥꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯏ꯫ ꯂꯤꯖꯥꯗꯤ ꯑꯥꯔꯕꯤ ꯂꯩꯔꯝꯒꯅꯤ ꯈꯟꯕꯩ ꯆꯠꯅꯤꯡꯗꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯂꯩꯃ ꯅꯨꯡꯉꯥꯏꯔꯣꯏ ꯈꯜꯂꯒ ꯂꯥꯛꯂꯤ꯫ ꯆꯥꯎꯔꯕ ꯁꯅꯥ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯂꯤꯖꯥ ꯈꯧꯇꯛꯆꯩ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨꯗ ꯑꯥꯔꯕꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯈꯥꯗ ꯌꯦꯡꯊꯔꯛꯏ꯫ ꯂꯤꯖꯥꯅ ꯏꯀꯥꯏ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯦꯞꯄꯗꯨ ꯎꯕꯗ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯃꯥ ꯏꯕꯦꯝꯃ ꯔꯟꯖꯅꯥ ꯏꯃꯨꯡꯗꯒꯤ ꯍꯣꯕꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯕꯦꯝꯃ ꯈꯣꯏ ꯂꯥꯛꯏꯗꯅ, ꯆꯪꯂꯛꯑꯣ, ꯀꯩꯁꯨ ꯀꯣꯏꯒꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯂꯤꯖꯥ ꯏꯊꯛ ꯊꯀꯠꯂꯤ꯫ ꯑꯍꯣꯏ ꯃꯃꯥ, ꯑꯟꯇꯤ꯫ ꯌꯥꯏꯗ, ꯃꯃꯥ ꯑꯗꯨꯝ ꯀꯧꯋꯣ, ꯂꯥꯛꯑꯣ꯫ ꯁꯤꯂꯩꯃꯒ ꯂꯤꯖꯥꯒ ꯃꯥꯡ ꯊꯥꯔꯒ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯔꯟꯖꯅꯥꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ꯫ ꯁꯣꯐꯥ ꯀꯥꯗꯨꯗ ꯄꯨꯂꯞ ꯐꯝꯃꯤ꯫ ꯏꯆꯥꯗꯤ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯃꯥꯗꯤ꯫ ꯃꯃꯥ ꯑꯇꯥꯛꯅꯔꯛꯀꯅꯨꯀꯣ, ꯃꯁꯤꯗꯤ ꯅꯣꯏ ꯑꯅꯤꯅꯦ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨꯀꯣ, ꯃꯃꯥ ꯏꯆꯥ ꯑꯅꯤꯅ ꯆꯥꯅꯕ ꯀꯩꯅꯣ ꯁꯦꯝꯕꯤꯔꯛꯀꯦ꯫ ꯂꯤꯖꯥ ꯇꯞꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ, ꯌꯥꯔꯅꯤ ꯃꯃꯥ, ꯁꯦꯝꯂꯨꯔꯅꯨ꯫ ꯃꯆꯤꯟ ꯃꯆꯥꯁꯤꯅ ꯃꯃꯥꯒ ꯀꯧꯕꯁꯤꯗꯤ ꯊꯃꯣꯏꯒꯁꯦ ꯄꯦꯊꯔꯦꯗ꯫ ꯃꯃꯥ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ, ꯃꯤ ꯀꯥꯏꯔꯅꯤ꯫ ꯍꯣꯏꯍꯦ, ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯜꯂꯤ꯫ ꯔꯟꯖꯅꯥ ꯉꯥꯡꯂꯒ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛꯁꯪꯗ ꯑꯆꯥ ꯑꯊꯛ ꯁꯦꯝꯕ ꯆꯪꯂꯛꯂꯤꯕ ꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯥꯔꯕꯤ ꯀꯩꯁꯨ ꯈꯪꯖꯗꯕꯒꯤ ꯇꯥꯏꯞꯇ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯐꯣꯟꯗꯣ ꯅꯝꯂꯒ ꯂꯩꯔꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯆꯪꯂꯛꯂꯒ, ꯕꯨꯡꯉꯣ ꯅꯪꯒꯤ ꯑꯣꯛꯇꯕꯤꯗꯣ ꯂꯪꯊꯣꯛꯈ꯭ꯔꯣ, ꯑꯁꯤꯗ ꯐꯝꯍꯧꯔꯤꯕ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕꯤꯁꯦ ꯇ꯭ꯔꯥꯏ ꯇꯧꯔꯣ, ꯃꯃꯥꯗꯤ ꯌꯥꯝ ꯄꯥꯝꯂꯦꯕꯨ, ꯏꯆꯥꯅꯁꯨ ꯈꯣꯏꯗꯥꯕ ꯍꯥꯏꯗꯣ ꯑꯣꯏꯅꯤ꯫ ꯆꯠꯂꯣ, ꯁꯣꯐꯥ ꯀꯥꯗ ꯐꯝꯍꯧꯕꯅꯦ, ꯏꯆꯝ ꯆꯝꯅ ꯈꯪꯅꯍꯧꯔꯨꯆꯣ, ꯆꯠꯂꯣ ꯃꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯔꯟꯖꯅꯥ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯔꯕꯤ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯋꯥꯈꯜꯗ ꯈꯜꯍꯧꯔꯤ꯫ ꯅꯆꯥꯅ ꯁꯟ ꯑꯉꯥꯎꯕꯗꯧꯅ ꯉꯥꯎꯔꯤꯕ ꯃꯤꯁꯛꯇꯨꯅꯦ ꯃꯃꯥꯅ ꯍꯧꯖꯤꯛꯇ ꯅꯤꯁꯥ ꯄꯥꯡꯈꯠꯂꯛꯏꯁꯦ꯫ ꯀꯣꯂꯦꯖꯇꯅꯤ ꯔꯥꯖꯅ, ꯀꯩꯅꯣ ꯅꯨꯄꯤ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯁꯨꯛꯎ ꯎꯗꯦꯗ, ꯍꯟꯈ꯭ꯔꯖꯥꯠꯂꯥ? ꯗꯥꯅꯤꯌꯦꯜꯅ, ꯑꯗꯨꯅꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯃꯤꯁꯦ ꯉꯥꯎꯔꯒ ꯌꯦꯡꯂꯤꯁꯦ꯫ ꯄꯥꯔꯤꯅ, ꯑꯁꯨꯛ ꯋꯥꯅ ꯆꯥꯛꯂꯒ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛ ꯀꯣꯛ ꯐꯣꯡꯗꯣꯛꯂꯣꯗꯅ, ꯅꯨꯡꯁꯤ ꯍꯥꯏꯅ꯫ ꯗꯥꯅꯤꯌꯦꯜꯅ, ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ, ꯀꯩꯝꯇ ꯋꯥꯒꯅꯨ ꯅꯪ꯫ ꯔꯥꯖꯅ, ꯃꯥꯅ ꯑꯣꯏꯅ ꯋꯥꯕꯤꯔ ꯂꯩꯔꯦ ꯇꯧꯔꯤꯁꯦ, ꯅꯣꯏ ꯃꯑꯣꯡꯗꯣ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯕ ꯑꯗꯨꯏꯅꯤ꯫ ꯗꯥꯅꯤꯌꯦꯜꯅ, ꯑꯍꯣꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤꯔꯣ, ꯑꯩ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯦ꯫ ꯔꯥꯖꯅ, ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯒꯅ ꯀꯩ ꯈꯨꯝꯗꯣꯏꯕ? ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯈꯨꯝꯒꯦ, ꯂꯥꯛꯑꯣ꯫ ꯔꯥꯖ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯁꯨ ꯌꯥꯎꯗꯣꯏꯔꯥ? ꯅꯣꯏꯅ ꯎꯅꯕ ꯆꯠꯂꯒ ꯑꯩꯅ ꯀꯩꯗꯧꯗꯣꯏꯕ? ꯂꯩꯍꯧꯔꯣ ꯑꯗꯨꯏꯗꯤ꯫ ꯑꯁꯨꯝꯅ ꯄꯥꯈꯪ ꯑꯅꯤꯗꯣ ꯍꯧꯅꯗꯅ ꯍꯣꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯔꯟꯖꯅꯥꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯤꯖꯥ ꯎꯕꯗ ꯃꯈꯦꯜ ꯂꯥꯡꯂꯤ꯫ ꯃꯤꯇꯤꯡꯒꯤ ꯆꯠꯈꯤꯕ ꯃꯄꯨꯔꯣꯏꯕ ꯐꯥꯎ ꯈꯨꯗꯛꯇ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯣꯏ ꯕꯕꯥ, ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯅꯕ ꯇꯧꯋꯣ꯫ ꯁꯦꯝ ꯌꯥꯎꯕ ꯃꯤꯇꯩꯅꯤ, ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯔꯣꯏꯅꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯀꯥꯏꯅ ꯇꯧꯔꯛꯏꯁꯤꯅ? ꯅꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯏꯃꯧ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯅꯕꯗꯣ ꯂꯥꯛꯑꯦ, ꯃꯁꯛ ꯈꯪꯅꯍꯧꯔꯨ ꯂꯥꯛꯑꯣ, ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ 9-10ꯔꯛ ꯎꯅꯔꯁꯨ ꯌꯥꯏꯗ, ꯍꯧꯖꯤꯛ ꯌꯥꯝ ꯆꯤꯜꯂꯤ, ꯑꯩ ꯂꯥꯛꯄ ꯁꯪꯂꯣꯏ꯫ ꯑꯣ ꯐꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯏ꯫ ꯅꯐꯦꯠ ꯇꯧꯔꯒ ꯀꯤꯆꯟꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯗꯨ ꯄꯥꯏꯔꯒ ꯁꯣꯐꯥ ꯀꯥꯗ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯏꯕꯦꯝꯃ ꯀꯩꯝꯇ ꯀꯣꯏꯒꯅꯨꯀꯣ, ꯅꯌꯨꯝꯃꯛꯅꯤ ꯈꯟꯗꯧꯅꯤ, ꯁꯦ ꯆꯥꯒꯁꯦ ꯊꯛꯎꯁꯦ꯫ ꯂꯤꯖꯥ ꯏꯀꯥꯏ ꯆꯥ ꯀꯞꯇꯨ ꯂꯧꯔꯒ ꯊꯛꯄ ꯍꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯥꯔꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯏ꯫
ꯕꯨꯡꯉꯣ ꯂꯥꯎꯅꯦ ꯅꯁꯨꯝ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯃꯃꯤꯡꯅꯅꯦ ꯂꯤꯖꯥ ꯅꯨꯡꯁꯤꯗ꯭ꯔꯥ ꯔꯟꯖꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯂꯤꯖꯥ ꯆꯥꯒꯗꯨ ꯈꯪꯉ ꯍꯥꯏ ꯍꯩꯃꯥ ꯏꯃꯥ ꯇꯞꯅ ꯊꯛꯑꯣ ꯏꯄꯥ ꯄꯥꯈꯠꯂ ꯃꯥꯜꯂꯤꯅꯦ ꯃꯁꯥꯁꯦ ꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨꯗ ꯂꯦꯞꯇꯅ ꯑꯃꯨꯛ ꯂꯩꯔꯤꯗꯨꯅ ꯀꯔꯤꯒꯤ ꯁꯤꯗ ꯀꯣꯛ ꯐꯝꯂꯨ ꯂꯥꯎꯅꯦ ꯅꯪꯕꯣ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯤ ꯑꯥꯔꯕꯤꯒꯤ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯁꯤꯂꯩꯃ ꯁꯥꯎꯅ ꯃꯃꯥ ꯅꯪ ꯍꯦꯟꯃꯜꯂꯦꯀꯣ ꯀꯩꯅꯣ ꯃꯁꯤꯅ ꯁꯣꯅꯣ ꯑꯃꯨꯛ ꯆꯨꯔꯛꯏꯁꯤꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯁꯤꯂꯩꯃ ꯑꯩ ꯆꯠꯂꯒꯦ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯉꯥꯏꯍꯥꯛ ꯂꯩꯈꯣꯗꯅ ꯃꯃꯥ ꯍꯣꯝꯗꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯍꯟꯗꯕ ꯌꯥꯔꯣꯏꯌꯦ ꯐꯔꯦ ꯐꯔꯦ ꯕꯨꯡꯉꯣ ꯅꯪ ꯈꯔ ꯊꯤꯟꯕꯤꯌꯨꯔꯣ ꯅꯆꯟꯁꯦ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯀꯔꯤꯅꯣ ꯕꯦꯝꯃꯒ ꯑꯩꯒꯅꯦ ꯑꯋꯥꯡꯒꯤ ꯀꯣꯟꯁꯪꯗꯨꯗ ꯆꯠꯂꯨꯈꯤꯒꯦ ꯅꯪꯅ ꯅꯆꯟꯁꯦ ꯈꯔ ꯊꯤꯟꯕꯤꯌꯨꯔꯣ ꯍꯥꯏꯕꯅꯤ ꯃꯃꯥ ꯑꯩ ꯑꯗꯨꯝ ꯊꯤꯜꯂꯨꯔꯒꯦ ꯌꯥꯅꯤꯌꯦ ꯍꯩ ꯅꯪꯕꯨꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯒ ꯏꯌꯥꯎ ꯍꯦꯛ ꯌꯥꯎꯔꯗꯅ ꯕꯨꯡꯉꯣ ꯊꯤꯜꯂꯨꯔꯣ ꯆꯠꯂꯣ ꯂꯤꯖꯥꯗꯤ ꯑꯥꯔꯕꯤꯗꯒ ꯊꯤꯜꯂꯨꯔꯣ ꯍꯥꯏꯕꯗꯨꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯀꯠꯂꯤ ꯃꯃꯥ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯌꯥꯗꯦ ꯅꯕꯨꯡꯗ ꯊꯤꯜꯍꯟꯒꯦ ꯃꯃꯥ ꯏꯕꯦꯝꯃ ꯔꯟꯖꯅꯥꯒꯤ ꯆꯀ꯭ꯔꯤꯗ ꯑꯥꯔꯕꯤꯅ ꯂꯤꯖꯥꯕꯨ ꯃꯥꯒꯤ ꯕꯥꯏꯛꯇꯨꯗ ꯊꯤꯟꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯂꯤꯖꯥ ꯍꯥꯞꯂꯒ ꯒꯥꯔꯤ ꯊꯧꯈꯤꯕꯒ ꯅꯐꯦꯠ ꯇꯧꯗꯨꯅ ꯅꯕꯨꯡꯗꯣ ꯏꯊꯛ ꯊꯀꯠꯂꯤꯗ ꯎꯗ꯭ꯔꯣ ꯉꯥꯎꯈ꯭ꯔꯕꯅꯤꯅꯦ ꯑꯗꯨꯒꯤ ꯑꯩꯁꯨꯅꯦ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯕꯅꯤ ꯉꯁꯤꯗ ꯂꯥꯛꯄ ꯃꯤꯗꯣ ꯏꯀꯥꯏꯔꯝꯂꯅꯤ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯦꯕꯨ ꯅꯪ ꯇꯥꯃꯣꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅꯦ ꯀꯩꯝꯇ ꯃꯋꯥ ꯂꯧꯔꯣꯏ ꯍꯣꯝꯗ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯆꯕ ꯗꯥꯅꯦꯜ ꯑꯃꯗꯤ ꯔꯥꯖꯁꯨ ꯂꯤꯖꯥꯅ ꯂꯩꯔꯝꯗ꯭ꯔꯕꯗ ꯀꯨꯏꯅ ꯂꯩꯔꯝꯗꯅ ꯍꯟꯈ꯭ꯔꯦ ꯑꯥꯔꯕꯤꯒ ꯂꯤꯖꯥꯒꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯂꯦꯞꯇꯅ ꯊꯧꯔꯛꯄꯅ ꯒꯥꯔꯤꯗꯨꯁꯨ ꯍꯣꯝ ꯌꯧꯔꯛꯂꯤ ꯒꯦꯠ ꯃꯄꯥꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯂꯤꯖꯥ ꯇꯞꯅ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯂꯤ ꯑꯥꯔꯕꯤꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯂꯤꯖꯥ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯑꯥꯔꯕꯤ ꯑꯁꯥꯎꯕꯁꯨ ꯎꯠꯇꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯎꯠꯇꯦ ꯃꯣꯃꯣ ꯅꯣꯛꯂꯒ ꯂꯤꯖꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯋꯥꯈꯟꯗ ꯈꯜꯂꯤ ꯑꯩꯕꯨ ꯅꯪꯅ ꯉꯝꯂꯤ ꯃꯃꯥꯅ ꯅꯪꯉꯣꯟꯗ ꯇꯛꯁꯤꯜꯂꯛꯄꯗ ꯅꯪ ꯀꯔꯝꯅ ꯂꯤꯠꯂꯒ ꯆꯦꯟꯕꯅꯣ ꯌꯦꯡꯂꯒꯦ ꯃꯤꯁ ꯂꯤꯖꯥ ꯅꯪꯕꯨꯗꯤ ꯑꯩ ꯈꯛꯀꯤ ꯑꯣꯏꯅꯤ ꯑꯥꯔꯕꯤ ꯈꯛꯀꯤ ꯅꯨꯡꯉꯥꯏꯕ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯑꯥꯔꯕꯤ ꯕꯥꯏꯛꯇꯨ ꯊꯧꯔꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨꯗ ꯔꯟꯖꯅꯥ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯃꯄꯥꯟꯗ ꯄꯥꯏꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯥꯅ ꯃꯥꯡꯒꯣꯜ ꯐꯥꯎ ꯀꯥꯈꯠꯂꯛꯇ꯭ꯔꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯏꯔꯥꯡ ꯐꯈꯤꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯕꯨꯡꯉꯣ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯔꯛꯀꯦ ꯅꯪꯕꯣ ꯅꯪꯒꯤ ꯑꯃꯗꯨꯅ ꯍꯦꯟꯕ꯭ꯔꯣ ꯃꯃꯥꯒꯤ ꯆꯣꯏꯁꯇꯨꯗꯒꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯥꯔꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯔꯟꯖꯅꯥꯁꯨ ꯃꯆꯥꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯃꯃꯥꯗ ꯀꯩꯝꯇ ꯀꯣꯏꯒꯅꯨꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯕ ꯅꯠꯇ꯭ꯔꯣ ꯃꯃꯥꯁꯤꯗꯤꯕ ꯍꯣꯏ ꯄꯥꯝꯃꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯄꯣꯖ ꯆꯦꯟꯁꯤꯟꯈꯤ ꯔꯟꯖꯅꯥ ꯅꯣꯛꯂꯒ ꯃꯁꯤꯟꯗ ꯁꯣꯜꯍꯧꯏ ꯑꯉꯥꯎꯕꯁꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯙꯥꯅ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯗꯣ ꯑꯃꯨꯛꯇꯗꯤ ꯎꯅꯔꯨꯁꯤꯅꯦ ꯁꯤꯂꯥꯅ ꯏꯅꯦ ꯉꯁꯤꯗꯤ ꯊꯕꯛꯁꯦ ꯏꯀꯣꯝ ꯀꯣꯝꯃꯤ ꯉꯁꯤ ꯍꯦꯛꯇ ꯆꯠꯂꯒ ꯎꯅꯔꯨꯔꯁꯤ ꯑꯣ ꯐꯔꯦ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯁꯤ ꯂꯤꯖꯥꯅ ꯃꯕꯣ ꯀꯅꯥꯅꯣ ꯎꯅꯔꯨꯗꯣꯏꯁꯦ ꯅꯪꯗꯧꯅ ꯍꯣꯠꯅꯕ ꯀꯜꯂꯦ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅꯤ ꯃꯐꯝꯁꯤꯗ ꯃꯥꯁꯨ ꯂꯩꯔꯝꯂꯤꯅꯤ ꯃꯔꯥꯏꯕꯛ ꯐꯗꯅ ꯑꯥꯏꯑꯦꯁ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯩꯒꯁꯨ ꯃꯁꯛ ꯈꯪꯅꯒꯦ ꯃꯕꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯃꯦꯙꯥꯅ ꯍꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯦꯛ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯍꯧꯅꯗꯅ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ